Ngara numida wairam phongkhiba panam pause digi maruoiba pau khara khangacharaga myamda khudo tamjage. Indian Army na cross border da drone attack chathakaraba matung India amasu Myanmar anigi marakta makha na military cooperation pinanaba wari sanakre. India amasu Myanmar military junta anigi marakta makha na military cooperation pinanaba amadi ngamkhai ngak semagi thabak sin lokhaminanabagi matangda wari sanakre. Junta media gi pau gi matung ina Indian Armed Forces की Defense Intelligence Agency की Director General ओइबा Lieutenant General Sri Jai Pratap Singha na lusingba Indian Military Delegation ama na nepitaw da hawkiba yung segation numita Deputy Junta Chief So Wing Kalo na leba anigi marakta mateng pinana ba wari sanakre hawkiba numajing numita India ga ngamkay nak na nalayba Myanmar gi Hingsha region na layba United Liberation Front of Assam Independent Alpha I ge base camp sing the Indian Army na drone attack chathakaraba matung India amasu military junta anigi marakta makhata na military ki thabak thoram sing na mateng pinanaba wari sanakibane laiba anigi military makok thongba anigi marakta India amasu Myanmar lenga ani na makhata na military ki thabak sing da mateng pinanaba India Myanmar ngamkhai pareng de ingtaba phibam amada thamnaba hotnabada punna ngak sembagi thabak sing lokhaminabaga loinana Sahi asigi December thada election pangthoka junta na thorang tawriba asigi matang amade rule of law loinana atei department kayagi matang da kupna wari sanaki haire ningsingba yai hawkiba namajing numi ki anganba ayukta Hingsha region da laiba Alpha I NSN GPRN amasung RPF PLA ge base camp singda Indian Army na Israel amasung France na saba drone sama yankay hena sijinaduna attack chathakibane attack aduda Alpha I ge makok thongba commander Nayan Asom laikhidabane amaramda tha asigi tara amasung taraga mathoida Delhi da Myanmar junta lenga ki deputy electricity minister ayeko saruk yaduna Myanmar India anigi marakta electric power sector da mating pinanaba joint steering committee gi Mipham khrei Mipham aduda Myanmar India Transnational High Voltage Power Grid Project paikhatnabagi detail project report DPR semnabagi matangda nakalanigi marakta agreement ama sign tawnakrei junta media na thadorapa paugi matung inna Myanmar gi deputy electricity minister iyeko na India da leiringai manung leiba asigi power plant sing electricity resource and training center amadi solar hybrid farm su yengki kumja lesing aniga subna kunga mathoida Myanmar da ku tawkhiba matam adudagi leba asida magi khudongsadaba kaya mayoknaduna lakli haire makatarakpa pauda su extend tawbagi wafam maru oiba point anida khurau thangdona leire source Kuki jogi to khaiba union territory gi demanda maung amata da yasinaba leiroi su group center amasung su group anigi marakta suspension of operation Sugi matam sangdoknaba wari sanareba asida nakal anigi marakta ground rule gi cross ani semdok senjin tawbagi matangda yasinaba purakpa ngamdana leire church asigi wafam paladuna agency gi pauna hai Ministry of Home Affairs MIC amasung Sugroup anigi marakta wari sanabagi thabak sathariba asida suspension of operation su extend tawbagi matangda point anida nakal anigi marakta yasinaba ama purakpa ngamdana leire Yasinaba ngamdana leiriba point ani adude sugi ground rule da yauriba cross ani haibade agreement sign tawnabada saru yariba group singna makhal amata da Manipur gi territory integrity kainaba thabak tawba yadaba haiba wafam asine atopa amana so group ki hawjik leiriba designated camp taramari ase tarada hantaba haiba wafam asine camp sing masing hantaba amade mafam hongdo hongjing tawbagi wafam su sign tawnariba asige Constituent ama oiba Zomi Revolutionary Army ZRA na kana yaningdre masigi mathakta sugi ground rule da yauriba Manipur gi territory integrity da sokadaba thaba amata tawba yadaba haiba cross asi semdok senjin tawtuna Kuki jogi oiba tokhaba union territory ama sembagi phirepta ahongba amata leitaba asina maram oiraga su extend tawbada khurok thangduna leire kumja lesing aniga subna nipan gi August kungani thoida Center Government Manipur Government amasung Kuki Zomi amasung maragi lal haruf kunga mangagi umbrella body ama oiriba United People's Front UPF amasung
Kuki National Organization (KNO) gi marakta Suspension of Operations Su Agreement sign tawnakhadaba matung sahi khudingi February thada sugi matam ase amamam sangdoktuna lakhibani adubu kumja lising aniga subna kungu humdoi May 3 Manipurda 18 violence he tholakpadagi kumja lising aniga subna kunga marige February dagi su extend tawtuna lakhibani Kuki joge lal harop singna makhoi oiba tokhaiba Homeland ama tanduna lakliba sigi waroshan ama purakpaga loinana Hingsha gi thong sing chathaba lepnaba pandamda nakal ahum gi marakta agreement asi sign tawnakhibani so gi ground rule gi matung ina khulai thadoklaba kadar sing masa masa gi designated camp sing da leiba amadi makhoi gi camp sing solon silamlaga khulai sing section na thamba camp thadoktuna kadar sing kocha chataba camp sing da sang naina security na yengsinba amadi khulai thadoklaba kadar sing da thade stipend oine 5,000 piba haibasu yauri Ministry of Home Affairs MIC amasung show group anigi marakta tha asigi mari amasung tareta anirak Delhi da wari sanakhiba asigi matangda munna khangba mayoi amana diprinda phongdorakpada show agreement ahama sign tawnaba matamda Kuki Lal Harop Singh gi makedigi Manipur manungda makhoi gi oiba territory council ama leiba haina demand tawkhibani adoba kumda lising aniga subna kungi humdoi gi May 3 dagi ethnic conflict tholokharaba matungda yanakhiba demand gi matangda ahoma khara lakpa horakhibaga loinana constitution gi article 239A gi makhada legislator yaba union territory ama oina demand torokhibani amaramda wari sanaba aduda saru yakhiba so group ki mihut amana diprinda phongdorakpagi matung inna Ministry of Home Affairs MIC gi mihusinga Delhi da tha asigi mari amasung tareta wari sanakhiba aduda hanagi leiriba ground rule asi amu hana yengsinduna semdok senjin khara tawnaba wafamda maru oina wari sanakhi aikhoigi oina di center government na political solution ama puraknaba honariba asida mateng chapchana pigani aduba Kuki joge tokhaiba union territory amagi demana sigi matangda maung amata da yasinaba lairo haba wafam thamlakli aduba government gi phangba paugi matung inade union territory amagi wafam center na yaroi haba wafam thamli Makatarakpa pauda President Rule Singna rakpa case ki laibak kari oigadage Home Ministry na khanafam thokte dismiss tawbiyu hairakle Makatarakpa pauda Churachampurda GPF sijinaduna miyamda namthak toramba mayoi ani police na fare Manipur police ki makhada lairiba cyber crime unit ki achoba maipakpa ama oina Churachampurda digital payment GPF sijinaduna Mipham namthak toramba mayoi ani Churachampur police na fare haire Churachampur district lairiba tonga auto driver amade dukan phama mayoi kayada namthak torambagi senior cyber crime officer amagi supervisor makhada Churachampur district police na faraba mayoi ani adude Churachampur district ki Pilaijang village dagi El Samilan hawkip jaikunthragamari apopa saikhoma hawkip amade Songsang kopi dagi lungkhamang hawkip jai nipu apopagi ming thongjangam kawi haire Saimilang hawkip amade lungkhamang hawkip na Churachampur district ki manungjanbada lairiba Kangbai Scotland amade Churachampur town da lairiba tonga dukan phamba miyoisingda GPF sijinaduna tonga hiram kayada namthak torambagi maralda Churachampur police na faduna case ama register tawkhre haire makatarakpa pauda Kuki singna Hingsha thadoktuna political gi oiba Maiyon da Henna mai onsinanaba Mipham pangthoka dori lakliba tha asigi taraga mapalda Churachampur gi Toibong subdivision na konba Toibong Peace Ground da Kuki Jaw Council KJC na sinduna mapung oina Kuki singna Hingsha thadoktuna Kuki miyamna taliba political gi demand asi phangnanabagi damak miyamna political gi oiba Maiyon da Henna mai onsinanabagi matangda Mipham phamduna khanagadori